ꯈꯥꯒꯦꯝꯕꯗꯨ ꯃꯈꯨꯠꯇ ꯆꯥ ꯀꯞꯇꯨꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯏ꯫ ꯆꯥꯁꯨ ꯁꯤꯞ ꯑꯃꯃꯝ ꯆꯤꯡꯗꯨꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯂꯣꯛ ꯍꯥꯡꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯉꯛꯄꯒꯤ ꯃꯑꯣꯡꯗ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯊꯨꯅꯃꯛ ꯑꯥꯏꯖꯤꯗ ꯆꯪꯏ꯫ ꯊꯥꯗꯣꯏꯅ ꯐꯣꯂꯣ ꯕꯦꯛ ꯇꯧꯔꯛꯄꯒꯤ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯈꯖꯤꯛ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯏ꯫ ꯊꯥꯗꯣꯏꯒꯤ ꯄꯣꯁ 6 ꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯥꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅꯤ꯫ ꯃꯊꯪ ꯃꯊꯪ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯏ꯫ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯀꯥꯞꯄꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ 2 daysꯀꯤ ꯃꯃꯥꯡꯒꯤ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯥꯞꯄ ꯐꯣꯇꯣ 2ꯈꯛ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯒ ꯌꯥꯎꯔꯤꯕꯗꯨꯁꯨ ꯆꯪꯗꯨꯅ ꯌꯦꯡꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯤꯌꯣꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯐꯣꯟꯗꯨꯁꯨ ꯑꯣꯈꯠꯇꯨꯅ "ꯀꯩꯗꯧꯔꯦ?" ꯐꯣꯟꯗꯒꯤ "ꯉꯁꯤꯁꯨ ꯀꯣꯂꯦꯖ ꯂꯥꯛꯄꯤꯗꯣꯏꯔꯣ?" "ꯂꯥꯛꯀꯅꯤ ꯀꯩꯅꯣ." "ꯑꯣ ꯑꯩꯗꯤ ꯅꯣꯏ ꯀ꯭ꯔꯁ ꯂꯥꯛꯇꯕꯗꯨꯗ ꯉꯁꯤꯁꯨ ꯂꯥꯛꯑꯣꯏꯗ꯭ꯔꯅ ꯍꯪꯕꯤꯕꯩ ꯋꯥꯅꯤꯗ." "ꯑꯣ ꯂꯥꯛꯀꯅꯤꯌꯦ ꯑꯩꯕꯨꯗꯤ." "ꯑꯣ ꯄꯨꯡ 10 ꯅꯪꯅꯕ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯝꯃꯒꯦ." ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯈꯥꯒꯦꯝꯕꯗꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯝꯕ ꯃꯦꯁꯦꯖ ꯈꯔ ꯇꯥꯏꯞ ꯇꯧꯏ꯫ ꯑꯗꯨꯒ ꯐꯠ ꯁꯦꯟ ꯇꯧꯈꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯃꯨꯛ ꯃꯤꯍꯨꯜꯁꯦ ꯐꯟ ꯐꯟ ꯆꯣꯡꯉꯩꯁꯤꯅ? ꯃꯊꯕꯥꯛꯇ ꯃꯇꯣꯝꯇ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯏ꯫ ꯑꯗꯨꯒ ꯐꯣꯟꯗꯨꯗ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯦꯁꯦꯖꯇꯨꯗꯤ ꯑꯇꯣꯞꯄ ꯑꯦꯞꯁ ꯑꯃꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯊꯅꯝꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯣꯂꯦꯖ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯅꯦ ꯑꯣꯏꯔꯝꯃꯤ꯫ "ꯅꯦꯅꯦ ꯅꯃꯥ ꯂꯩꯇꯕ꯭ꯔꯣ?" ꯊꯥꯗꯣꯏ ꯊꯣꯡꯖꯜꯗ ꯊꯣꯛꯇꯨꯅ ꯃꯅꯤꯡ ꯃꯃꯥꯡꯗꯨ ꯌꯦꯡꯏ꯫ "ꯅꯦꯅꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯧꯖꯤꯛꯇ ꯂꯩꯈꯤꯕꯅꯤ꯫ ꯏꯃꯥ ꯏꯃꯥ!" ꯆꯨꯅꯟꯗꯤ ꯆꯥꯛꯈꯨꯝꯗꯒꯤ "ꯍꯥꯏ ꯀꯩꯗꯧꯔꯦ? ꯑꯩ ꯁꯤꯗ ꯂꯩ." "ꯑꯣ ꯅꯦꯅꯦꯅ ꯐꯣꯟꯗꯣ ꯄꯥꯏꯔꯛꯑꯣꯌꯦ." ꯐꯣꯟꯗ ꯃꯣꯟꯁꯤꯜꯂꯒ "ꯅꯦꯅꯦ ꯃꯃꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ." "ꯍꯣꯏ ꯍꯣꯏ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ?" "ꯅꯦꯅꯦ ꯀꯣꯂꯦꯖ ꯆꯠꯀꯦꯅ ꯂꯣꯏꯁꯤꯜꯂꯤꯌꯦ." "ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯨꯗꯤ ꯅꯦꯅꯦ ꯅꯃꯥꯗ ꯑꯣꯏꯅ ꯇꯧꯔꯒꯦ." ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔꯗꯨꯗ ꯑꯥꯏꯖꯤꯗꯒꯤ ꯂꯥꯛꯄ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ "ꯊꯥꯗꯣꯏ ꯉꯁꯤ ꯀꯣꯂꯦꯖ ꯂꯥꯛꯀꯗ꯭ꯔꯣ?" ꯃꯦꯁꯦꯖꯇꯨ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨꯗꯒꯤ ꯑꯗꯨꯝ ꯆꯤꯡꯊꯗꯨꯅ ꯄꯥꯕꯅꯤ꯫ ꯀꯅꯥꯅꯣ ꯁꯤꯅ? ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯗꯤꯄꯤꯗꯨ ꯍꯥꯏꯐꯦꯠ ꯎꯈ꯭ꯔꯒꯨꯝꯁꯨ ꯇꯧꯏ꯫ "ꯍꯣꯏ ꯂꯥꯛꯀꯅꯤ." ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯅꯥꯀꯟꯗꯨꯗ ꯊꯝꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯇꯧꯔꯤ꯫ "ꯃꯥ ꯃꯅꯝ ꯅꯝꯃꯨ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯒꯦ." ꯆꯨꯅꯟꯗꯤꯗꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯐꯖꯅ ꯆꯠꯂꯨꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯟꯊꯤ ꯏꯟꯊꯤꯅ ꯂꯝꯕꯤꯒꯗꯣ ꯐꯖꯅ ꯂꯥꯟꯊꯣꯛꯎ." "ꯍꯣꯏ." "ꯍꯩꯃ ꯅꯦꯟꯁꯤꯗꯤ?" "ꯃꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯌꯦ." "ꯐꯔꯦ ꯐꯔꯦ ꯆꯠꯂꯨ ꯆꯠꯂꯨ." ꯊꯥꯗꯣꯏꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯆꯣꯠꯄ ꯃꯁꯝꯗꯨ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯊꯥꯗꯣꯏꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯏ꯫ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯦꯁꯦꯖ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯅꯣꯛꯏ꯫ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯋꯥꯍꯪ ꯍꯪꯁꯤꯒꯦ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯛꯇꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯍꯣꯏꯗꯦ ꯍꯣꯔꯦꯟ ꯎꯅꯔꯗꯧꯁꯤꯕꯨ꯫ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯤꯅꯠ 10 ꯐꯥꯗꯤ ꯃꯁꯝꯗꯨ ꯃꯈꯨꯠꯇꯨꯅ ꯅꯥꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯌꯥꯝꯕꯒ ꯊꯦꯡꯅꯩ꯫ "ꯍꯩ ꯀꯩꯅꯣꯅꯦ ꯅꯃꯥꯏꯅꯦꯅ ꯏꯊꯛ ꯍꯦꯛꯊꯛꯑꯗꯅ?" ꯈꯥꯒꯦꯝꯕ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ "ꯁꯣꯔꯤ ꯇꯥꯃꯣ ꯑꯩꯗꯣ ꯈꯔ ꯊꯦꯡꯉꯤ ꯑꯗꯨꯏꯅꯤ." "ꯍꯩ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯆꯥꯛꯇꯤ? ꯍꯣꯔꯦꯟ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯂꯛꯏ꯫ "ꯑꯇꯣꯝꯕꯔ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" "ꯍꯣꯏ." "ꯍꯩꯃ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥꯛꯁꯤ ꯊꯤꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯆꯠꯈ꯭ꯔꯦꯕꯁꯦ." "ꯑꯣ ꯊꯦꯡꯉꯦꯌꯦ ꯉꯥꯡꯕꯒ ꯇꯥꯗꯦ ꯑꯩꯒꯤꯗꯤ ꯊꯤꯔꯝꯃꯕꯣ ꯃꯥ?" "ꯅꯪꯒꯤꯁꯨ ꯊꯤꯔꯝꯂꯕꯅꯤ ꯆꯥꯊꯣꯛꯂꯨꯔꯣ ꯅꯪꯁꯨ ꯊꯕꯛ ꯊꯦꯡꯈꯤꯅꯤ." "ꯏꯃꯥ ꯍꯣꯏꯗꯤ?" "ꯏꯃꯥ ꯍꯣꯏꯗꯤ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯆꯥꯔꯒꯦ." ꯄꯥꯝꯍꯩꯕꯗꯨ ꯀꯤꯠꯆꯟꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯃꯥꯅ ꯃꯥꯒꯤ ꯀꯨꯞꯇꯨꯅ ꯊꯅꯝꯕ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯊꯧ ꯆꯤꯟꯕ ꯄꯥꯝꯍꯩꯕꯅꯤ꯫ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯀꯨꯏꯅ ꯐꯝꯗꯨꯅ ꯆꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯆꯥꯒꯗꯕ ꯈꯔꯗꯨ ꯆꯥꯔꯕ ꯇꯨꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯕꯦꯒꯇꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯊꯣꯛꯂꯛꯂꯕ꯭ꯔꯥ?" ꯂꯩꯃꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯗ ꯃꯅꯝ ꯅꯝꯕꯤ꯫ "ꯒꯥꯔꯤꯒꯥꯗꯣ ꯏꯟꯊꯤꯖꯅ ꯌꯦꯡꯗꯅ ꯊꯧꯀꯣ ꯏꯕꯨꯡꯉꯣ." "ꯍꯣꯏ ꯃꯥ." ꯄꯥꯝꯍꯩꯕꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯏꯠ ꯑꯃꯔꯣꯝꯗꯅꯤ꯫ ꯀꯣꯂꯦꯖ ꯌꯧꯔꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯕꯨ ꯊꯤꯔꯛꯏ꯫ "ꯀꯥꯏ ꯂꯩꯅꯣ?"
ꯃꯈꯥꯔꯣꯝꯗ ꯂꯩ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯃꯥꯏꯗꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯀꯣꯔꯅꯔꯗꯨꯗ ꯍꯦꯛ ꯃꯤꯑꯣꯏꯗꯨꯒ ꯊꯦꯡꯖꯤꯟꯅꯩ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯅꯨꯄꯥ ꯑꯃꯁꯨ ꯃꯃꯩ ꯊꯛꯄ ꯍꯥꯏꯗꯨꯅꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯤꯗꯨ ꯐꯥꯎꯕ ꯍꯦꯛ ꯎꯗ ꯀꯩ ꯆꯠꯅꯩ ꯁꯣꯛꯄ꯭ꯔꯣ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯐꯠ ꯑꯣꯟꯈꯠꯂꯛꯏ ꯃꯁꯝꯗꯨꯅ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯈꯥꯒꯦꯝꯕ ꯃꯆꯥꯗꯨ ꯈꯪꯍꯧꯗ ꯃꯤꯍꯨꯜ ꯗꯪꯗꯪ ꯆꯣꯡꯂꯛꯂꯝꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯗ ꯋꯥ ꯉꯥꯡꯂꯛꯄꯗꯨ ꯐꯥꯎꯕ ꯃꯥ ꯇꯥꯁꯤꯜꯂꯨꯗ꯭ꯔꯤ ꯁꯣꯛꯇꯦ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤꯗꯨ ꯃꯈꯥꯗꯨꯗ ꯇꯨꯁꯤꯜꯂꯤ ꯈꯥꯒꯦꯝꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯤꯡꯊꯣꯛꯇꯨꯅ ꯁꯝꯃꯣ ꯍꯥꯏꯕꯒꯨꯝ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯃꯌꯥ ꯈꯖꯤꯛ ꯅꯛꯅ ꯊꯥꯡꯖꯤꯜꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯃꯇꯣꯝꯇ ꯍꯧꯒꯠꯄꯗꯨ ꯉꯝꯂꯔꯣꯏ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯃꯈꯨꯠꯇꯨ ꯇꯞꯅ ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯊꯝꯂꯛꯂꯝꯃꯤ ꯈꯣꯡꯗꯨ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯀ꯭ꯂꯥꯁꯔꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯃꯔꯣ ꯌꯥꯅꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯃꯇꯥꯡꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯏ ꯑꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯊꯥꯗꯣꯏ ꯋꯥ ꯉꯥꯡꯗꯦ ꯀꯥꯖꯜꯅꯃꯨꯛ ꯑꯌꯥ ꯆꯝꯄꯜ ꯃꯔꯤ ꯇꯠꯂꯦ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯑꯇꯠꯄ ꯁ꯭ꯂꯤꯄꯔꯁ ꯃꯔꯤꯗꯨ ꯃꯈꯣꯡꯗꯨꯅ ꯅꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯠꯇꯦ ꯁꯤꯅꯃꯨꯛ ꯀꯅꯥ ꯊꯥꯗꯠꯂꯤꯅꯣ ꯈꯥꯒꯦꯝꯕꯁꯨ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯈꯣꯡꯒꯤ ꯅꯥꯛꯆꯦꯞ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯑꯇꯠꯄ ꯁ꯭ꯂꯤꯄꯔ ꯃꯔꯤꯗꯨ ꯃꯥꯁꯨ ꯎꯔꯛꯏ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯊꯨꯅꯃꯛ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯈꯥꯒꯦꯝꯕ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯡꯅ ꯆꯠꯈꯤꯕꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯐꯣꯟꯗ ꯋꯥ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯔꯛꯏ ꯃꯅꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯍꯜꯂꯣ ꯃꯤꯅꯥꯏ ꯃꯆꯥ ꯉꯁꯥꯏꯗꯒꯤ ꯀꯧꯕꯕꯨ ꯀꯥꯏ ꯂꯩꯔꯨꯒꯦ ꯅꯊꯤ ꯐꯥꯏꯔꯨꯏꯔꯣ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯗ꯭ꯔꯤꯗꯨꯕ ꯉꯥꯡꯂꯤꯕ ꯋꯥꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯤꯌꯣ ꯅꯪ ꯑꯝꯇ ꯍꯣꯜ ꯃꯃꯥꯡꯗ ꯂꯥꯛꯑꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯩ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯤꯅ ꯑꯩꯁꯦ ꯋꯥ ꯑꯃ ꯂꯩꯕꯩꯅꯤ ꯂꯤꯌꯣꯁꯨ ꯃꯈꯥ ꯇꯥꯔꯛꯇꯦ ꯑꯗꯨꯃꯛ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡ ꯈꯥꯒꯦꯝꯕꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯕꯖꯥꯔ ꯐꯥꯎꯗ ꯆꯠꯂꯨꯁꯦ ꯂꯥꯛꯑꯣ ꯑꯦ ꯀ꯭ꯂꯥꯁ ꯍꯧꯔꯝꯗꯥꯏꯁꯤꯗ ꯀꯩꯗꯧꯕ ꯑꯁ ꯂꯥꯛꯇ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯝꯗꯨꯅ ꯂꯤꯌꯣꯕꯨ ꯃꯥꯅ ꯏꯝꯐꯥꯜ ꯕꯖꯥꯔ ꯐꯥꯎꯕ ꯄꯨꯔꯛꯂꯝꯃꯤ ꯑꯅꯤꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯅꯨꯄꯤꯒꯤ ꯁ꯭ꯂꯤꯄꯔ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯒ ꯑꯃꯨꯛ ꯀꯣꯂꯦꯖꯇ ꯂꯥꯛꯂꯝꯃꯤ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯁꯦꯟꯗꯜꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯣ ꯃꯔꯝ ꯂꯩꯕꯩꯅꯤ ꯃꯔꯝꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯇꯣꯡꯐꯝ ꯊꯣꯛꯄ ꯇꯣꯡ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯊꯥꯗꯣꯏꯅ ꯐꯝꯂꯤꯕ ꯕꯦꯟꯁꯇꯨꯒꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯄꯤ ꯈꯥꯒꯦꯝꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯏꯉꯛ ꯉꯛꯂꯝꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯌꯣꯝꯗꯨ ꯃꯈꯥꯗ ꯐꯠ ꯊꯝꯃꯤ ꯁꯤ ꯆꯥꯕ꯭ꯔ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯐꯝꯐꯝ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨ ꯐꯝꯈꯤꯔꯝꯃꯤ ꯅꯨꯄꯤꯁꯤꯡꯗꯨꯗ ꯅꯠꯇꯅ ꯊꯥꯗꯣꯏ ꯃꯥꯁꯨ ꯏꯉꯛ ꯉꯛꯂꯤ ꯀꯩꯅꯣ ꯃꯌꯣꯝꯁꯤꯕꯨ ꯕꯣꯝꯒ ꯑꯣꯏꯔꯖꯥꯠꯂꯣ ꯀꯥꯖꯜꯅ ꯇꯥꯅꯤꯡꯗꯦ ꯀꯥꯏꯗꯦ ꯕꯣꯝ ꯑꯣꯏꯗꯣꯏꯅꯣ ꯊꯥꯗꯣꯏ ꯍꯥꯡꯗꯣꯛꯑ ꯌꯦꯡꯁꯤ ꯑꯁ ꯀꯩꯅꯣ ꯑꯩ ꯇꯜꯂꯤꯗ ꯅꯦꯟꯁꯤꯅ ꯐꯠ ꯂꯥꯎꯅ ꯄꯣꯠꯇꯨ ꯄꯥꯏꯗꯨꯅ ꯆꯦꯔꯪꯗꯨ ꯂꯧꯊꯣꯛꯇꯨꯅ ꯕꯣꯛꯁꯇꯣ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯁ꯭ꯂꯤꯄꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯁ꯭ꯂꯤꯄꯔꯅꯤ ꯅꯥꯀꯟꯗꯒꯤ ꯁꯥꯂꯤꯅꯤꯅ ꯍꯥ ꯀꯔꯤꯕꯣ ꯇꯨ ꯌꯦꯡꯉꯨ ꯊꯥꯗꯣꯏꯁꯨ ꯏꯉꯛ ꯉꯛꯅ ꯈꯥꯒꯦꯝꯕꯅ ꯐꯝꯂꯤꯕ ꯕꯦꯟꯁꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯈꯥꯒꯦꯝꯕꯗꯨ ꯅꯣꯟꯊꯗꯨꯅ ꯅꯣꯠꯁ ꯀꯟꯅ ꯏꯕ ꯇꯥꯟꯖꯥꯅꯤ ꯑꯗꯨꯅ ꯊꯥꯗꯣꯏꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯃꯥ ꯎꯔꯝꯗꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯤ ꯄꯤꯔꯝꯃꯤꯁꯤꯅ ꯍꯪꯅꯔꯛꯏ ꯃꯊꯪ ꯃꯊꯪ ꯋꯥꯍꯪ ꯑꯣꯏꯅ ꯊꯥꯗꯣꯏ ꯃꯉꯣꯟꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯑꯩꯁꯨ ꯈꯪꯗꯦ ꯍꯦ ꯔꯥꯙꯥ ꯈꯪꯗꯦꯗꯤ ꯍꯥꯏꯅꯨ ꯃꯔꯝ ꯂꯩꯇꯅ ꯈꯥꯒꯦꯝꯕꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯄꯤꯔꯛꯀꯗꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ ꯁꯥꯂꯤꯅꯤꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪꯅ ꯉꯁꯥꯏ ꯁ꯭ꯂꯤꯄꯔ ꯇꯠꯄꯗꯣ ꯃꯥ ꯎꯍꯧꯔꯖꯥꯠꯂꯣ ꯍꯣꯏꯅꯦ ꯎꯍꯧꯕꯒꯤ ꯄꯤꯔꯛꯏꯖꯥꯠꯂꯣ ꯅꯠꯇꯦ ꯅꯪꯅ ꯁ꯭ꯂꯤꯄꯔ ꯇꯣꯡꯗꯕꯤ ꯆꯠꯄꯗꯨꯗꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯎꯍꯧꯏ ꯑꯗꯨꯒ ꯃꯥ ꯈꯛꯇ ꯀꯃꯥꯏꯅ ꯑꯇꯝꯅꯅ ꯅꯪꯒꯤ ꯂꯩꯔ ꯄꯤꯔꯛꯏꯅꯣ ꯊꯥꯗꯣꯏ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯣ ꯊꯥꯗꯣꯏ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯄꯥꯛ ꯊꯥꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯝꯇ ꯂꯦꯞꯄꯨ ꯌꯥꯔꯦꯕ ꯑꯍꯨꯝꯗꯨ ꯊꯥꯗꯣꯏꯗ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯎꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯕꯣ ꯉꯁꯥꯏ ꯃꯣꯏ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯣꯝꯗ ꯀꯣꯔꯅꯔ ꯑꯃꯗ ꯑꯩꯈꯣꯏꯅꯤꯗꯣ ꯊꯦꯡꯖꯤꯟꯅꯕꯅꯤ ꯑꯗ ꯃꯥꯅ ꯑꯩꯒꯤ ꯁ꯭ꯂꯤꯄꯔ ꯇꯠꯈꯤꯕꯗꯣ ꯈꯪꯍꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯕꯥꯁ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯃꯩꯅꯤꯅꯦ ꯑꯗꯣ ꯃꯥꯒꯔꯣ ꯅꯪꯅ ꯊꯦꯡꯖꯤꯟꯅꯩ ꯍꯥꯏꯗꯣ ꯃꯥꯅꯤ ꯑꯩꯁꯨ ꯉꯁꯥꯏꯈꯩ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯗꯣꯏ
ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ ꯅꯪꯉꯣꯟꯗ ꯍꯣꯞꯀ ꯆꯥꯏ ꯖꯥꯠꯂꯣ? ꯑꯁ ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯑꯃꯨꯛ ꯇꯥꯅꯤꯡꯗꯕꯅ. ꯐꯥꯒꯤ ꯅꯠꯇꯤꯌꯦ. ꯑꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯈꯜꯂꯨꯔꯤꯗꯨꯕꯣ? ꯃꯔꯤ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯐꯝꯂꯤ. ꯀꯗꯣꯝꯗꯒꯤ ꯀꯗꯥꯏꯗꯒꯤ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯂꯤꯕꯅꯣ ꯈꯪꯗꯦ. ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯂꯥꯞꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯔꯦ. ꯃꯇꯣꯝꯇꯅꯤ ꯐꯝꯂꯤꯕꯗꯨ. ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯀꯩꯗꯧꯔꯦ? ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯒꯦ, ꯀꯩꯅꯣꯝ ꯇꯥꯡꯉꯨꯒꯦ. ꯊꯥꯗꯣꯏꯗ ꯄ꯭ꯔꯞ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯈꯥꯒꯦꯝꯕꯗꯨ ꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟꯁ ꯊꯤꯟꯗꯨꯅ ꯏꯁꯩ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ. ꯊꯥꯗꯣꯏꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯄꯤ. ꯈꯥꯒꯦꯝꯕ. ꯈꯥꯒꯦꯝꯕ ꯇꯥꯗꯦ. ꯏꯁꯩ ꯇꯥꯔꯒ ꯂꯩꯕꯅ ꯊꯥꯗꯣꯏꯅ ꯀꯧꯔꯛꯂꯤꯕꯗꯨ ꯃꯥ ꯇꯥꯗꯦ. ꯇꯁꯦꯡꯕꯗꯤ ꯈꯥꯒꯦꯝꯕ ꯊꯥꯗꯣꯏꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯗꯨ ꯃꯥ ꯎꯗꯕꯅꯤ. ꯀꯔꯝꯅꯁꯨ ꯎꯒꯅꯤ ꯅꯥꯛꯆꯦꯞ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯄꯅꯤ. ꯃꯃꯥꯡꯃꯛꯇꯗ ꯆꯪꯂꯛꯇꯨꯅ ꯂꯦꯞ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥ ꯎꯒꯅꯤ. ꯑꯁꯨꯝ ꯀꯧꯕꯗ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯊꯥꯗꯣꯏꯁꯨ ꯁꯥꯎꯅꯤꯡꯂꯛꯂ ꯃꯥꯜꯂꯤ. ꯃꯅꯥꯗ ꯊꯤꯜꯂꯤꯕ ꯍꯦꯗꯐꯣꯟꯁꯇꯨ ꯐꯠ ꯁꯠꯇꯣꯛꯏ. ꯑꯗꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄꯗꯨꯗ ꯈꯥꯒꯦꯝꯕꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯊꯥꯗꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ. ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ. ꯉꯁꯥꯏꯗꯩ ꯀꯧꯏꯁꯤ ꯇꯥꯗꯈꯩ ꯅꯥꯀꯣꯡꯁꯦ ꯍꯦꯗꯐꯣꯟ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝ ꯐꯥꯎꯔꯤꯔꯣ? ꯊꯥꯗꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯁꯤꯗꯗꯤ ꯈꯥꯒꯦꯝꯕꯗꯨ ꯈꯖꯤꯛ ꯏꯀꯥꯏꯔꯤ. ꯃꯃꯥꯏꯗꯨ ꯇꯞꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯇꯨꯅ ꯀꯩ ꯂꯩꯔꯒꯦ ꯊꯥꯗꯣꯏ? ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯗꯣ ꯂꯨꯄꯥ ꯀꯌꯥꯅꯣ? ꯑꯩ ꯍꯟꯖꯤꯜꯂꯛꯀꯦ. ꯑꯗꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯤ ꯊꯦꯡꯛꯁ. ꯈꯥꯒꯦꯝꯕ ꯌꯥꯝ ꯃꯣꯡꯍꯥꯗ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ. ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯍꯟꯖꯤꯟꯒꯦ ꯍꯥꯏꯗꯣ ꯍꯟꯖꯤꯜꯂꯛꯑꯅꯨ ꯍꯥꯏꯕ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤ. ꯁꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ. ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯈꯥꯒꯦꯝꯕꯗ ꯄꯤꯔꯛꯏ. ꯏꯁꯦ. ꯄꯩꯁꯥꯗꯨꯗ ꯌꯦꯡꯗꯨꯅ ꯈꯥꯒꯦꯝꯕ ꯅꯣꯛꯏ. ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯁꯦꯜꯁꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯣ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯧꯔꯔꯣꯏ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯅ ꯈꯥꯒꯦꯝꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ. ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯃꯔꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯅꯦꯟꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯁꯦꯜꯁꯤ ꯂꯧꯈꯤꯗ꯭ꯔꯕꯣ? ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯂꯧꯈꯤꯗ꯭ꯔꯤ. ꯂꯧꯔꯣꯏ ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯈꯥꯒꯦꯝꯕꯁꯦ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯦꯅ. ꯑꯁ ꯑꯗꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗ ꯁꯥꯂꯤꯅꯤ. ꯍꯣꯏ ꯌꯥꯕ ꯌꯥꯗꯕ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯑꯗꯨꯝ ꯇꯥꯛꯂꯕ ꯅꯠꯇ꯭ꯔꯣ? ꯋꯥꯈꯜꯗꯣ ꯋꯥꯡꯃꯟꯈ꯭ꯔꯦ. ꯌꯥꯔꯦ ꯇꯣ. ꯃꯥꯅ ꯂꯧ ꯌꯥꯗ꯭ꯔꯁꯨ ꯂꯤꯌꯣꯗ ꯀꯣꯛꯄꯤꯈ꯭ꯔ ꯂꯣꯏꯔꯦ. ꯆꯠꯁꯤꯜꯂꯛꯑꯣ. ꯅꯨꯄꯤꯁꯤꯡꯗꯣ ꯀꯣꯂꯦꯖꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯅꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯈꯥꯒꯦꯝꯕ ꯀꯥꯡꯊꯣꯜꯗꯨꯗ ꯐꯝꯕꯣꯏ ꯉꯥꯕꯣꯏ ꯇꯧꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯁꯤꯡ ꯃꯌꯥꯗ ꯊꯝꯃꯤ. ꯑꯗꯨꯒ ꯇꯝꯄꯥꯛꯇꯅ ꯂꯦꯞꯇꯣꯞꯇꯨ ꯊꯝꯗꯨꯅ ꯉꯁꯥꯏ ꯊꯥꯗꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯩ ꯁꯦꯜ ꯍꯟꯖꯤꯟꯒꯦ ꯂꯥꯛꯄꯅꯤ. ꯁꯤ. ꯈꯪꯍꯧꯗꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯛꯂꯛꯏ. ꯆꯝꯃꯤꯀꯣ. ꯀꯩꯒꯤꯅꯣ? ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤꯁꯦ. ꯇꯁꯦꯡꯅ ꯑꯩꯁꯤꯕꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯀꯧꯈ꯭ꯔꯕ ꯖꯥꯠꯂꯣ? ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯑꯥꯏꯖꯤꯗ ꯆꯪꯗꯨꯅ ꯊꯥꯗꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯣ ꯑꯦꯛꯇꯤꯞ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯑꯦꯛꯇꯤꯞ ꯂꯩꯔꯝꯕꯒꯤ ꯊꯥꯗꯣꯏꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯃꯈꯥꯗꯨꯗ 16 ꯃꯤꯅꯠꯁ ꯊꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ. ꯃꯥ ꯊꯥꯗꯣꯏꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯗꯤ ꯄꯥꯝꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯝꯅ ꯅꯛꯁꯤꯟꯒꯅꯤ ꯈꯪꯗꯦ. ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯩꯅꯅꯤ ꯍꯩꯅꯔꯣꯏ ꯈꯪꯗꯈꯩ ꯃꯦꯁꯦꯁ ꯄꯪꯊꯥꯗ ꯊꯥꯖꯤꯟꯕꯁꯨ ꯃꯥꯅ ꯄꯥꯝꯗꯦ. ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯃꯥꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯝꯆꯠꯂꯨꯗꯕ ꯑꯃꯒꯨꯝꯅꯁꯨ ꯎꯍꯟꯈꯤꯕꯁꯨ ꯃꯥꯅ ꯄꯥꯝꯖꯗꯦ. ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯦꯞꯇꯣꯞꯇꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ. ꯁꯣꯝ ꯄꯥꯝꯍꯩꯕꯒꯤ ꯀꯥꯗꯅꯤ. ꯁꯣꯝ ꯄꯥꯝꯍꯩꯕꯒꯤ ꯀꯥꯗꯅꯤ. ꯊꯕꯛꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯔꯝꯕꯅꯤ. ꯃꯃꯥꯗ ꯀꯣꯐꯤ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅ ꯃꯃꯥꯏꯕꯦꯝꯃ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯀꯣꯐꯤ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯁꯦ ꯁꯤꯗ ꯊꯝꯃꯤꯀꯣ. ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯅꯪꯅ ꯑꯃꯨꯛ ꯀꯣꯐꯤ ꯊꯛꯆꯤꯟꯗꯣꯏꯁꯦ. ꯄꯥꯝꯍꯩꯕ ꯃꯃꯥꯗ ꯌꯦꯡꯂꯛꯏ. ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯍꯜꯂꯛꯈ꯭ꯔꯕꯅꯤ. ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯆꯥꯡ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ. ꯂꯩꯃꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ. ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯈ꯭ꯋꯥꯡꯗꯨ ꯅꯥꯔꯕꯅꯤ. ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯃꯥꯅ ꯄꯤꯔꯝꯂꯤꯕ ꯀꯣꯐꯤ ꯀꯞꯇꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕꯗꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯕꯦꯜꯀꯣꯅꯤꯗꯨꯗꯒꯤ ꯂꯥꯞꯅ ꯌꯦꯡꯕꯗ ꯕꯖꯥꯔꯒꯤ ꯃꯩꯉꯥꯟꯗꯨ ꯌꯥꯝ ꯅꯛꯅ ꯎꯗ꯭ꯔꯕꯁꯨ ꯂꯥꯞꯇꯛ ꯏꯁꯦꯡ ꯁꯦꯡꯅ ꯎꯔꯤ.
ꯃꯥꯡꯗ ꯂꯥꯞꯇꯛ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡꯗꯨꯁꯨ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯇꯒꯨꯞ ꯇꯒꯨꯞ ꯉꯥꯜꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯉꯥꯜꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯎꯔꯤ꯫ ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯂꯕ ꯇꯨꯡ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯕꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯐꯣꯇꯣꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯨꯗꯤ ꯃꯁꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯈꯜꯂꯨꯔꯒ ꯏꯇꯣꯝꯇ ꯅꯣꯛꯅꯤꯡꯉꯛꯏ꯫ ꯑꯩꯅꯒ ꯊꯤꯅ ꯉꯥꯡꯕꯤꯔꯝꯕꯅꯤ ꯃꯇꯝꯗꯨꯗ꯫ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯃꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯁꯨ ꯄꯟꯊꯕ ꯇꯧꯗ ꯊꯥꯗꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯨ ꯈꯪꯅꯤꯡꯅ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯀꯣꯛ ꯂꯩꯕ ꯄꯥꯝꯍꯩꯕꯅꯤ, ꯀꯨꯏꯅ ꯁꯥꯡꯅ ꯊꯤꯗ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪ IGꯗ ꯁꯔꯆ ꯇꯧꯕꯗ ꯊꯥꯗꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝ ꯉꯛꯂꯤꯕꯗꯤ ꯃꯥꯒ ꯍꯥꯟꯅꯗꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯈꯨꯖꯤꯟꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯁꯤ ꯉꯥꯡꯁꯤꯕꯨ ꯃꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯅꯤ? ꯃꯥꯅ ꯃꯃꯤꯠ ꯈꯨꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ, ꯃꯅꯥꯎꯅꯨꯄꯥ ꯈꯥꯒꯦꯝꯕꯒ ꯊꯥꯗꯣꯏꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤꯁꯦ ꯀꯣꯂꯦꯖꯀ ꯄꯨꯟꯖꯥꯠꯂꯣ? ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯑꯇꯣꯝꯕꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯩ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯥꯏ ꯇꯝꯖꯥꯠꯅꯣ? ꯏꯃꯥꯗ ꯍꯪꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦꯕ꯫ ꯑꯁ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯁꯤ ꯑꯉꯥꯡꯁꯦ, ꯃꯁꯤꯒꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯀꯣꯛ ꯑꯗꯨꯝ ꯊꯥꯗꯔꯒ ꯂꯩꯁꯤꯕꯣ? ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯁꯨ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯃꯇꯣꯝꯇ ꯍꯥꯏꯖꯗꯨꯅ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯇꯥꯃꯣ, ꯇꯥꯃꯣ! ꯀꯥꯗꯨꯗ ꯃꯌꯥꯝꯕꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯕꯦꯜꯀꯣꯅꯤꯗ ꯃꯌꯥꯝꯕ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯃꯌꯥꯝꯕꯒꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗ ꯊꯣꯛꯂꯛꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯩ, ꯀꯩ ꯉꯥꯡꯅꯨꯅꯤ, ꯈꯤꯇꯁꯨ ꯑꯍꯝ ꯑꯍꯥꯗꯁꯨ ꯇꯧꯔꯣ꯫ ꯇꯨꯡꯁꯤꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯏꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯨꯆꯣ ꯂꯥꯛꯄꯅꯤ꯫ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯣ, ꯂꯥꯛꯑꯒꯦ꯫ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨ ꯃꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗ ꯃꯌꯥꯝꯕꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯦ꯫